Asumna Bantina Raski account anauba ma hangbirami. Ras ambaga wari toina sanaba phangraktabadagi FB da lai saba horaki. Masaka fazare pungsing khudingi DP change tawba horaki. Nupi singi message toina lakpa horaki. Ras thawaina nupi singa onsinaraga wari sanage message thanage haibagi wakhaldi khalamde. Bantina noina manabido Ras message thajilo hayo. Soniana Ho hairabane aina thaline ado da Ras to message salakti haye adoi thabe kaire haye. Haima farene ai halalage ngayo ko ma ko le satkibane halaga halalake bako ado da Ras tubo nupi gam ta koidro dada koiramadi ai diam sauni ko aigi manabido yam chamjabane as kanam ta koidi kem khalono ai larisidi ado pritim da pahalo warim da sanagi mama sana yaraba hange ba ho sana drasu yare madi da Ras ki masak ubada pura ngaukrabane ado di yare ai horen phone da holake ko natraga WhatsApp tara message oina thalake adamai tawro ado thari thalo ko hoise aina fana basilage ado ai sungha po thakige ko namu torake ko phasale yu ko thame thamo phone do thamkraba tungda ngahak leiraga Rasu halakle wari da waiba lai tambase wada bida nungaina tamba yaramadi fadongni pele kari kana na puthu aminoba lai haiba jasibo asu yam wabasibo Bantina kaino lakpaga na chindubo kawo po idubo kedorage ba kem tawdeda lai puthu mise kanana no na sungkabo po ambane chalore bai ken sang thongge ai chakla mane yadrebo lore bane kangsoy amaga kangho amaga ni chathoro bai aduga ne wari sana do yam leiko hauni he ayam da phusi lukige ya je pukase gro khonge somdana ambasu kole salakle magi kada waduna pothari deblana sese mama na sangom sembira bani thakchiloko isa waramani mama adum thamo ai dress se hungto polwaraga adum thage ho ado nangi exam na kyang wali ba kuidre mama hapta ni mukti wali phare kan ho naga dabani ko nangi na famda aikoina thamni ba thasabase mangan ge khanganu ko thoibi patharo mama thokige mama su thokre amba dress song do polwaraga sangom do thak polwaraga Rasta call tawrakli hello dada nang college alaba halakpaga chak tok tangari loiraga phone tawgen tawramine ada nangna tawsilakpana hale kedoromino nangbo ai su halak tangari ado dada aikoi exam kuidre hapta ni muk tangari dada hoidi kya walige Ras sordu sang no hontharaga ai gi su kuidre as lai kam to padri dai namu kyam parage ai de dum pare handak de ai so khara kan hot nage khale ai assignment su khara tawdo wali thamage ko dada su lai to kana pathoklo ai su lai nga yenge dada thame ko abe nga wadu haiba loidringai phone du ka kibana hali as sidaneba aini I khanga ka reisi wari sana ning mama tamda mada suksan sana ba fanganda bane masinu pisidiba somda amba exam gi lari kana tawri Rasna magi wakhal kawgani amadi ma bulana lawrangani haiba mahak nongmata su khalude aduki mate Ras pu thazarami Dina oi hero phone thamkrabo Ras suklaga hairakli ma exam gi lari pag hai thamkre bai aina wari sana ningba kanda sana ma pak na phangdre I kaida adu fana bane aina masinbige haise
Ngaiko, nang Priti ne message thaba handabro Facebook ta. As hande da bai. Halaga kai dong na doino. Ai taleba. Facebook kai do. Ngak sum dilen bagi wani. Ai kanam ta message sana ba taleba. Ai am baba yam nusi. As nang sidi ba. Pele ko. Kande bai. Ai gi mai yeng de yaroi. WhatsApp tara message tha ko. Natraga phone tok silo. Ai number hairake ba. As bai. Ai talle hai bani. Wathi tawnu ko farak tanarakani. Hera, nupa mandaba torokano. Nangi ambado, kaino haibana ti bai. Maga wari sanandrakanda, ngauchanara leirido. Adu fanabane harise. Ras wakhal haifet khallaba tungda. Aibu wari sananadrane. Maga tuina wari sanabasu fangde. Matam lenbo oina bantini harise yengageda. Kaino, amo unga leidubo. Nangna sida tawba thabakto mana udong nati. Mana ada kai torongani nang no bana ti bai. Kandise ai sep tawsinge phone do piro. Ras ki phone do lauraga Priti ki number do sep tawsilli. Data on tawraga Rasa duna message sama thazili. Hi kedorige. Message to tharam laga phone do Ras to pisilli. Se si yoradine nangna tokpa tawro. Ai tere sang hak to leiroge. Nupa ma da batawno. Masak haira adum pot kapani. Asumna ambaga wari sanadraba matamda Ras ka Priti ga toina message thanarakpa wari sanaba horaki. Ras ki thamoida Priti bu ambagum lumsinba ngamdrabasu khara makhaidi nushiba phawraklami. Amaromda Priti ki thamoidadi Ras bu thamoi sengna nushijarami. Phone dani Priti na Daras nangse nupi atopa koyam do yamali aseng bayo ba as kaide nupi no koi de me thajadraga na banti da hango da banti na budi koi de hare ba ado Daras nangai budi ta seng nu shibra Ras ngai hak tang de khumfam khanglam de wahang aduna amba busu khangni nishing lakpagum tawri tadro kaino to milai krisibo ai nushibra hangaga tai nushibagi natro wari sanadana message thana tawrise ado thamuse ai lai ngak tang tawgi hore namu sanarasiko asumna matam khara su hokre amba amadi Ras ki exam su loikre November ki date 25 Ambana Dada Handaki December sa Suti phangwa natro Phangadi thoro ba Ai dada yam uningi Phangi Ai su thoro ke na khalamine Ado 15 days muktani Aduna mama na yarok to mandibo Farise Yadrasu ai sio tholake Aduga rome soida leresu naherge ko Dada Migi de laido already thola no da As kem tawroi Mama hoina khangdo sunate Adum payu ko Ai romes to phone tawgi Aduga pulawari sase Nang sudum khangnari duni Somdana Priti Ras ki atopa number do da dial tawrami Adubu number adu chalamde As Masinu pase Handang mara phone se Suksa chatrisibu kai ginoba Mana tawrakpadi adum yani ba Aina wari sana ninga kanda tawbadi sungcha chatloy ba Romes na Ai yam thasadi Kay lerage Ako hero na phone tawbirak po bo Ras na As Nangi wathi do mohora bo Wari imta sana sena sum tawrakpani Ave conference lay bane Wari sana mo ba Romes na Ave haidi kana Aduna kaya subano As masimi si diba Bye ambani Kaide kya subuno Amba sunogli Ras ka khangnarakpa Chahi anirom phasilakadawrabanina Ras ki mamanaba ayamba loina khangnarami Romes ka ambagasu yang close oina khangnai Romes na Nangmu gyan tarabo Hanagi nupi uba yadabidu halabraba Wathi warem torokano
kinjani ai kuiri ko gyan taba abe tabro kaino nangna tumi leidubo Romesh aba maha papi moirang hero angaw basina haraga nang amu thajalerami ko tayeda noina wari sanabado tarini na Romesh nungairibo Romesh na au nungairi noi amase gyan tare haisibu tasingna tarabo natraga tasinari jalo khangdebo tasingna tarira natraga matam khragi tasineira ado gyan ta da laktabagadi yaroida hek mamit se ngorokpagane aidi hek da kothoktoiba Romesh na yai kotho ai sumating pangi Rasna ai abe nangi doi halira sidaira matauri by Romesh kaino ne aina phone tawraisa handak December da 15 days ki suti fangi ado ai mama da di hairoiba yasu yararoi aduna ai noi da leite yadre nangno noi mama hoida su khara haibiyo adu akhoi ma da ne pausi hon bari yadaba he yo hon bada nang oina sire khangu as adu gi oire adu di chama na dro akhoi da bu oiro noi da bu oiro ado nangna lakada bu numito fix oin hairo ai airport da nang lo lagi Rasna adu di yare bai ai ticket to ka numito fix hairage yare thamo ai itu gang hang to wari sanage is magi wa haibalo rakanda yam usiti thame ko nong sana rasiko amba ai thame ko noini wari sana zawro hoi da Romesh to phone thamkre Rasna abe hauda ke hage sumnu shirakpa adu gaubani nang bai uningbrane uningde nang uninga moye adugi ne ingonda uningbra hangai do yare khangi as amu pai thopi horabo sumnu shida na hangaga aingonda wonsi leido kai gino ba nang uning bane tro aina mama na yadra fo tholok toise uning lamdradi kai gi tumina yum khangana tholok dorige kainu khangdimi adesho me icham chamzabi ambagi mong amadi matauduna Raski thamoi da nungai dabadi adumak fauri dada kedaurage tumina leidubo kaishu daudira ado dada cham da chaukhige loiraga mu toroke ko thamo chathoro phone thamkraba tungda Vikramna Ras nang taurise yam chumde ko nang ambana khalisiga nang na taurisiga nang papu gadabadi tohaning debo ai su khange bai adubu ai ambadi soidana logani aina fania ngawjarasu madi dum lorani somdana lesembasu magi civil service exam su matam nakshilakle Lina su magi mafamda amuk hana yelakidre Lesemba magi study da maika na onsilli amba bu sumikup amata kawu ngamjaramde thabal faramba ahinga duda menglaba thabal gi mangal bu yenglaga nusibi ma bu ningsinglaga meludagi pirangsu maning tamna sinthari nangsu aigi tawsi uraga ai bulaknaribra lamdam tamna lehorabi aigi ambagi mafamda aigi nusi mapause amukta tambiramo Pretty Ras ki number do da call amuk tawsilakli handa mukti ring chatlami Ras wakhal da khalli as iso mu torani Vikram nang ta paigira ai tum khrai biyo ba chalo ada nupi ne gaina mamai ko padana chatho ada haina de adubu nupi ni gaina koi banangi namito ai drop ama hapta ba yaroi ai pai baga sangde ko ambagi phone atana kanam pai roi ai gi de ambada full support lei nanga mi bo haidok to kuidrabani cheksilu ko handa mungti nang naru kok charani Rasu tantanna phone to pai khatli hello sibe kaino sibi ga korokano ngasai phone chatrise kaigino da hayo ba iPhone do charge to silamaga chak thongu bane khangde newang no number suyai da
Isaudo hana lang kano. Da, isaugi nati. Nang handak maraksa. Phone tawbada sucha chatrisibu kaygino. Nang si matubo paibra. Pairaga topa wari sanaba mansilebo. Yam harokano ko. Kay daw sawgalakani. Kay disi manino. Ama sibo paining drakansida. Ay sun sawgalakano ko. Hoida, paibu paidradi fay. Aday di wacha pairo. Pairo ko. Ngayak lera pairake. Ay chak thongi ba. Loiraga fasana hairage. Yare ko. Ay ngairamage. Aduga dagi photo kharaga tharo ko. Koda. Hoise tharake thamo. Phone thamkraba tungda Ras sordu sangno honthari. Amadana chak chak hai khibani. Amadana chak thongi. Pele amadu tung khrasalane. Ambagi number do da dal tawshinli. Anirak toro fauba pairaklamde. Ahum laksu bada pairakli. Uirum tawraga. Dada nongalabo pung kya tarage. Ras ambagi matau duda isi kainokli. As kaya danu shikrabano. Abe ho dada gya be. Kaya nanda tao minangbo. Kaya dagi nongan mano. Dada tumpok tumdriko. Tabro nangbo. Yam tumninga bane. Se amto gyan tau se. Dada as ay kaya kige. Nang kaya nanda tao hai dubo. Ay kem tau deko. Ay mahanaga chumbaga sakri. Hoise nang butumurabo. Tumage hairo. Hauzik ti tumningdre. Ay ngasay dada ngay ngamdraba. Ngayak tumura mali. Abe dada hayo tayi. Wacham ngak pasiro tanbra. Dada nang hantak ti online gasa. Yam toy ni lay khalai. Ay sumsing ni ko. Pai buding hak paisi. As ay kem tau deba. Dada nang bud nusido na lay gani. Ado wacha pairo ko. Ay thame ko. Thamo pairage. WhatsApp tana kamdori. Data hack on tawbaga Pretty ki message sana pasilagli. Da loidribo. Ay ngay bo wari da. Rasna loida ngari kedorige nangbo. Pretty na da ngay ramini. Ambana dada tabro. Rasna tayo sibi hayo. Ras ki sibi hay na korok paduda. Ambagi thamoida chingnaba ama thuklauno fauki. Karigidamak asukui na loinarakpada Ras na ambagi mafamda sibi hay na mufawa kaukidri nung sibi hay na kaubani. Maramasina Ras ki mingauda chings lakpada amba chingnarami. Adubo thoy na di kanjilude. Mingau se kenomitaw tawida. Ras na kaidorage sumsang na kaubado nungaiti na tawni. Bhab di banang swa. Soyam ni da khali. Pretty na. Da kaino reply pi bubu ado kuyi dubo. Kanaga thanage. Rasna as kanaga thana dorige. Ay mechin makti na tedana. Ambana dada nang karan tawnu ko. Ay githazabase manghan ge khanganu ko. Rasti ambani hena lumbani na ambagi reply di sasat pirami. Abe ay kesu tawdeba. Dada nang yam nungsiye nang lawdoini. Ambana ado dada ay tumningi. Tumage ba. Dada online lebe yaroy ko. Dada sa tumo ba. Online ge leramadi ay di kay dawgi ngo. Rasna as hoy ba leraroy ba. Tumage ba. Pretty na. Da kay dawre tumin lerade. Rasna sibe da tumningi. Tumase uhir lerame. Hayang hairage ko. Good night. Hoy. Love you da. Love you too. Ambana kaidawrige. Ay horora da. As tumage. Ay da taop tore ko. Good night abe. Love you. Adune ba. Tumo ko. Dada good night. Love you too much.